Minister BIREN state list tholeba tangdu leita da pibam na mayum makai mai saktuna awana takraba singda lainga ki mai kai dige installment basis ta sel gi tingpang piri haina house of fongdokre sathari assembly session asiki ngasigi wahang pahongi matamda opposition MLA ke ranchin hangba wahangi pa ko moina se minister na fongdoki bani se minister na hai mayum makai mai da tuma sakraba sing ngasigi manungda IDP lising ani satret maptrani thoide installment basis ta sel gi tingpang sing DCG khutang na pi bahokre Selgi tingpang pi kraba singat sida Imphal West ki mapan Imphal East ki sam tara manga Bisnupur ki sam nga tara ni thoy amari kangpo piti ki lisingani sam yang kai taruk yaure tembang ki senpham ase pi na bagi damak puna IDP lising ahum samri ni futaruk khangdokhe makoi de selgi tingpang sipi bada tintha bagi maramna land ownership laitaba na maram wara ka saye na balai bada kini wali ba singa sige wina so nongwini da selgi tingpang sing fitholak ni haina phongdokhi amaramda Bayo makai saki bada relief camp ta lari basing yoy di lainga ka bani bari laina baloi sang singi mai kai diki bibi aba tingbang khodi mak piri haiba wapam su tham ke wang ba hung matam lora ba batung transport public works information and public relation cooperation printing fisheries some the social welfare department sing demand for grants sing kan khanari Relief camps in the Leba IDP sing and Avana Moragala Kitraba Matung, Pangtoka the Batorum sing Pangtok Nabakidamak Langakas and Saba initiative Loduna, concerned DC sing Kutang Selgiting Bank Piri Hanse Minister BIREN Fondorakli, Assembly Bipang Wahang Pahong Matanda Melika, Ransina Hangakiba supplementary Wahangi Pakumoina, Wafamose, Seminison House Tonkipani, Wahang Pahongi Matamda, MLA Ransina, Bausi the Fongo Wapam Kaladuna. Relief camps in the Lariba IDP singi dabak karama policy ki makada makoi awaba ko nan baki kari thodang paikat kadori haina hangba wahangi pakumda relief camps in the Lariba IDP singa laikidaba matamda concerned DC singi khutang na lofalising kontraga senfam piri loinana haksel ga mari leina lainga ki makada piri bidak langtak sing fanglaktaba matamda magi concerned DC da application tharaba matung hidak langtak na sing basu lainna basel gi tengpang si piri haina fongdoke